Handicapsing ase miyoibakna taibangpal asida hectare leirakpadagi leiraklaba ngaktani miyoibana leiriba makhai makhoishu leikhigani handicap ki mama mapa oibasing mikup amata oirabasu mitki pi tahandaba haibase aikhoigi pandamni haina Handicap Development Foundation Manipur ke chairman Dr. Jashwantana Fongdurakli wafamase Handicap Development Foundation Manipur ke chahi ama chupna chatharakpa kunmanga suba Chahi ki lupa fudong bagi thoramda mahakna fongdokhibane ngasi lamdeng mayai lekai da leiba Handicap Development Foundation Manipur ke mayai loisangda pangthokiba thoram aduge mapung oiba saktamna foundation ge firal chingkhatpa angang singi thoram amate paumi singda khudol pot tamduna ikai khumnaba utpana oikhe thoram aduga mari leinana Handicap Development Foundation Manipur ke chairman Dr. Jashwantana hai matam amata handicap Oiraba Singhi Yaifanaba Hotnaba organization kaya Lairamde Masina Maram Oiraga Mama Mapa Oibas Singna Awaba Kaya Mayok Naduna Lairaki Adubo Kumza Lising Amagachama Pan Marifutara Mapanda Handicap Development Foundation Manipur Linkhatuna Nama Soiraba Singhi Yaifanaba Ngasi Fauba Hotnaduna Lakli Ngasi de Foundation Asige Chahi Kunmanga Mapung Fare Chahi Kunmanga Asida Center Asina Nama Soiraba Singhi Yaifanaba Tabak Thoram Kaya ama paikhatuna lakle makhoida tongan ba training kaya pibada natana makhoi gi damak awareness kaya ama pituna lakli haina so mahakna makhatana fongdokhe nama soiba amadi handicap angang sing thangba mama pa sing si adugi pati mo khoi tawong thangdana wana khangbato aigi akoigi ima gai pagana tawkiba dumaina atopa Lakadoriba handicap sing amadi lairiba handicap sing gi mama pa sing gi awabasi khaditang orbasu kamaina pohan gadagi haibadu wakalon akoi wakan tinaba wakal manaba marumpang sing oza sing aruga mama pa sing koi pullaga hairiba Handicap Development Foundation Manipur si akoi December gi tang nipan So lising maga samapan maudramapan 1999 di December kitang nipan sida ako'y form tau given.